Foreigner Eki Makada Fadana Judicial Custody de Lairaba Bangladeshi Macha Ama, Marilena Bachang Amata Yaudana, Lairambadaki, Manipur Muslim Welfare Organization, MMWO gi President in charge na Duchingmatim Amana Fadana, Lilong Police Station da Ngarang Sinakhre, Hiramasiki Matang da Ngarang Numidang Lilong Bazarda, Paugi Mipamama Pangtokre, Paugi Mipamadu the MMWO gi Advisor, Abdullah Fundre Mayum, ZCL PSK Minority ki Co-Convener, MD Khariuddin Saha Moji Mayum amadi MMWO gi member kaya su saruk yaki MMWO na Bangladeshi macha ama phabagi matang de MMWO gi advisor Abdullah Fundre Mayum na makha taraduna niyom gi wangmada state non local sing changlakpa amadi India wangmadagi changlakpa sing asi niyom amagi makhada changlakpa haiduna yangsinbagi thabak lisang sitna chathaduna lakli masigi manung chana MMWO gi president in charge ke Bobby Yaune Lilong Kuda Thiba Humbada West Bengal Dagini Hairabasu Asengba Ama Kangdaba Nurul Nabi Kauba Mioi Ama Amana Chalai Bas Krapta Lairamba Bangladesh ki Chapaina Wawan ki Sibzani district ki Piali Mari Khulda Laiba MD Razman Ali Chahi Kuntra Mari Apopa MD Jalanuddin Asi Tengnabadagi Wahang Pahung Taubada Marilay Nabachang Amata Yaudana Leramba Tengnaki Lohagi Tabak Suduna Leram Lipa Asigi Matang the MMWO na Hangbada Ahan Bada Asengba Amata Harekide Adubu Yamna Kupna Hanglaba Matung Dam Hak Asi Bangladeshi ni Haiba Kanki Tungda MMWO Gitim Amana Mioi Asi Lilong Piesta Kusinaki Adubu Lilong Pies Leramba Mioi Ama Oiram Badanatana Velda Toklaga Leramba Mioi Ama Oiramki Piasa Duda Leramba Police Personnel Singawari Sanabada Belda Laibanina Karimatang Ngamde Haibagi Mong da Laiki Madugi Matungda MMWO na Hanglibadi Mamang da Fadana Leram Laba Mioi Asi Maramdamda Halan Kidaba Asi Karigino Karamna Kanana Belda Tadoklam Libano Lengak ni Hiramasiki Matangda Yangsin Haudrabara Amadi Yangsin Haudriba Asna Karigino Logi Tabak Tawrabasu Bell Tohan Bada Mapung Eba Taudang Yariba Lawyer Adugi Matakta MMWO na Yangsin Lakloi Haingai Laiti Amaromda Lilong PSK Maikadigi Tamlakiba Wapam Adu MMWO na Yaningde Maramaduna Lengak ni Hiramaski Matangda Akan Batabak Lakat Kadabani Haiki Paugi Mipamadu the Saruk Yakiba JCL PSK Minority Co-Convener MD Khariuddin Saha Moji Mayum na Haikibada Illegal migrant ki mathakta lengak na thabak laukhalakpa asiki damak lengak uthagatli adubu mamangda foreigner eki makhada faduna judicial custody lelurapa Bangladeshi macha amabu makhata na lilongi area da lehelamliba asimak angapapoi marilay na bachi chang amata su yaudana lakliba asi maramdamda halanabagi mahutta belda thaduktuna lehaliba thawong asi Lengak na Yangsin Haningi Nakalamuramda Mapal deke sanglak kiba non-local amadi foreigner sing asi IL pigi pass kakpada mahakna laigadoriba imung adugi mioi adugi Aadhaar card yahon na ba lengak na thaurang ama paikhat piu haiki